ꯂꯤꯄꯨꯟ ꯆꯦꯅꯦꯜꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯇꯔꯥꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯏꯔꯝꯗꯝꯒꯤ ꯑꯣꯏꯕ ꯐꯨꯡꯒꯥꯋꯥꯔꯤ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯀꯤ ꯋꯥꯔꯤ ꯃꯆꯥ ꯀꯌꯥ ꯑꯃ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯒꯤ ꯊꯧꯖꯥꯜ ꯅꯤꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯍꯅꯨꯕꯤꯅ ꯑꯣꯟꯕꯤ ꯂꯩꯁꯥꯕꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯅ ꯁꯥꯒꯠꯆꯔꯤ ꯏꯖꯕꯅꯤ꯫ ꯃꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯄꯨꯝꯅꯃꯛ ꯑꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯉꯥꯛꯇꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯤꯕꯤꯛꯅ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯀꯔꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯍꯅꯨꯕꯤꯅ ꯑꯣꯟꯕꯤ ꯂꯩꯁꯥꯕꯤ꯫ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃꯗ ꯅꯥꯏꯇꯣꯝ ꯄꯣꯛꯄ ꯃꯖꯥꯏꯕꯨꯡꯉꯣ ꯁꯥꯊꯧꯕ ꯀꯧꯕ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯝ ꯀꯌꯥ ꯀꯣꯏꯅ ꯆꯠꯄ ꯄꯥꯝꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨꯒ ꯃꯇꯝ ꯑꯌꯥꯝꯕꯗ ꯊꯥꯅꯔꯝꯗꯦ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯁꯥꯊꯧꯕꯒꯤ ꯁꯒꯣꯜ ꯑꯁꯤ ꯌꯥꯝꯅꯁꯨ ꯁꯤꯡꯂꯝꯃꯤ꯫ ꯁꯤꯡꯕꯇ ꯅꯠꯇꯅ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯈꯪꯕ ꯉꯝꯕ ꯌꯥꯝꯅ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯁꯒꯣꯜ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯒꯣꯜ ꯑꯁꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯕ ꯉꯁꯤ ꯐꯥꯎꯕꯗ ꯃꯖꯥꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯃꯖꯥꯏꯕꯨꯡꯉꯣ ꯁꯥꯊꯧꯕ ꯃꯍꯥꯛꯀꯤ ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯃꯥ ꯂꯩꯃꯔꯦꯟꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯇꯍꯥ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯂꯝꯃꯤ꯫ ꯏꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯏꯃꯥ ꯂꯩꯃꯔꯦꯟꯕꯤ, ꯅꯆꯥ ꯑꯣꯏꯕ ꯑꯩꯍꯥꯛꯅ ꯈꯨꯔꯨ ꯂꯩꯇꯥꯅ ꯄꯨꯅꯦꯝꯖꯔꯤ꯫ ꯃꯖꯥꯏꯕꯨꯡꯉꯣꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯄꯥ ꯅꯤꯡꯊꯧ ꯄꯨꯗꯥꯡꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯌꯥꯔꯦ ꯏꯆꯥ ꯏꯕꯨꯡꯉꯣ꯫ ꯏꯆꯥꯅ ꯄꯂꯦꯝ ꯄꯟꯊꯧ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯥꯛꯇ ꯑꯗꯨꯛ ꯇꯍꯥ ꯂꯥꯛꯄꯗꯤ ꯀꯔꯤ ꯀꯔꯝꯕ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯂꯩꯔꯕꯒꯦ? ꯏꯄꯥꯗ ꯍꯦꯛꯇ ꯍꯥꯏꯌꯨꯗꯣ꯫ ꯃꯃꯥ ꯂꯩꯃꯔꯦꯟꯕꯤ ꯃꯍꯥꯛꯅꯁꯨ ꯃꯖꯥꯏꯕꯨꯡꯉꯣ ꯁꯥꯊꯧꯕ ꯌꯦꯡꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯄꯂꯦꯝ ꯑꯩꯍꯥꯛꯀꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯏꯆꯥ ꯏꯕꯨꯡꯉꯣ, ꯍꯥꯏꯌꯨ ꯍꯦꯛꯇ ꯏꯆꯥꯒꯤ ꯀꯔꯤ ꯀꯔꯝꯕ ꯅꯅꯤꯡ ꯊꯨꯡꯗꯕ ꯂꯩꯔꯕꯒꯦ? ꯏꯃꯥꯗ ꯏꯆꯥꯅ ꯈꯨꯠ ꯊꯤꯟꯗꯨꯅ ꯍꯦꯛꯇ ꯇꯥꯛꯎ꯫ ꯄꯂꯦꯝ ꯄꯟꯊꯧ ꯃꯈꯣꯏ ꯑꯅꯤꯅ ꯃꯖꯥꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤꯗꯃꯛꯇ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯃꯖꯥꯏꯕꯨꯡꯉꯣ ꯁꯥꯊꯧꯕ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, ꯄꯟꯊꯧ ꯑꯃꯗꯤ ꯄꯂꯦꯝ, ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯆꯗꯦ꯫ ꯍꯟꯗꯛꯇꯤ ꯅꯆꯥ ꯑꯣꯏꯕ ꯑꯩꯍꯥꯛꯅ ꯂꯝ ꯀꯌꯥꯁꯤꯡꯕꯨ ꯑꯁꯨꯝ ꯀꯣꯏꯅ ꯀꯣꯏꯊꯣꯛꯆꯔꯨꯈꯤꯒꯦ꯫ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯣꯏꯕ ꯌꯥꯕ ꯀꯌꯥ ꯑꯃ ꯅꯆꯥ ꯂꯧꯁꯤꯟꯖꯔꯛꯀꯦ꯫ ꯅꯆꯥꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯅꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯌꯥꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯗꯨ ꯅꯆꯥ ꯌꯥꯝꯅ ꯆꯦꯠꯅ ꯊꯥꯖꯩꯗꯣ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯁꯥꯊꯧꯕ ꯃꯍꯥꯛꯅ ꯏꯟꯈꯠꯂꯛꯄ ꯅꯍꯥ ꯑꯣꯏꯕꯒꯤ ꯃꯇꯝ ꯑꯁꯤꯗ ꯂꯝ ꯀꯌꯥꯁꯤꯡꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯂꯝꯃꯤꯠ ꯇꯨꯃꯤꯠ ꯈꯪꯅꯤꯡꯕꯒꯤ ꯃꯇꯥꯡ ꯑꯗꯨꯗ ꯃꯄꯥ ꯅꯤꯡꯊꯧ ꯃꯍꯥꯛꯅꯗꯤ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯌꯥꯕꯗꯨ ꯄꯤꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯃꯔꯦꯟꯕꯤ ꯃꯍꯥꯛꯇꯤ ꯅꯤꯡꯁꯥ ꯌꯥꯝꯅ ꯊꯤꯖꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯖꯥꯏꯕꯨꯡꯉꯣ ꯁꯥꯊꯧꯕ ꯃꯍꯥꯛ ꯈꯛꯇꯅꯤ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃꯔꯦꯟꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯐꯤꯖꯤꯒꯤ ꯃꯅꯤ ꯑꯣꯏꯔꯤꯕ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯂꯩꯃꯔꯦꯟꯕꯤ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯂꯩꯃꯔꯦꯟꯕꯤ, ꯀꯔꯤꯒꯤ ꯑꯗꯨꯛ ꯅꯤꯡꯁꯥ ꯊꯤꯒꯗꯒꯦ? ꯍꯧꯖꯤꯛꯇꯤ ꯏꯆꯥꯁꯨ ꯆꯥꯎꯕ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯦꯗꯣ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯅ ꯑꯃꯨꯛ ꯑꯩꯍꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯛꯂꯒꯅꯤꯗꯣ꯫ ꯑꯗꯨꯅ ꯍꯥꯟꯅ ꯅꯤꯡꯊꯧ ꯑꯣꯏꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯂꯝ ꯀꯌꯥꯁꯤꯡꯗ ꯆꯠꯅꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯈꯪꯖꯁꯅꯨ꯫ ꯑꯩꯍꯥꯛꯁꯨ ꯑꯗꯨꯉꯩ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯂꯝ ꯀꯌꯥ ꯀꯣꯏꯔꯛꯏ ꯆꯠꯂꯛꯏꯗꯣ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯝ ꯀꯌꯥꯁꯤꯡꯗ ꯆꯠꯅꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯍꯥꯛ ꯂꯣꯏꯅ ꯈꯪꯂꯦꯗꯣ꯫ ꯇꯁꯦꯡꯅꯃꯛꯀꯤ ꯅꯤꯡꯊꯧ ꯄꯨꯗꯥꯡ ꯃꯍꯥꯛꯅ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯉꯁꯤ ꯃꯖꯥꯏꯕꯨꯡꯉꯣ ꯁꯥꯊꯧꯕ ꯃꯍꯥꯛꯅ
ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯃꯥ ꯂꯩꯃꯔꯦꯟꯕꯤ ꯃꯈꯣꯏ ꯑꯅꯤꯗ ꯂꯝ ꯀꯌꯥ ꯀꯣꯏꯅ ꯆꯠꯆꯔꯨꯒꯦ ꯍꯥꯏꯖꯔꯤꯕ ꯋꯥꯐꯝ ꯑꯁꯤꯃꯛ ꯅꯤꯡꯊꯧ ꯄꯨꯗꯥꯡ ꯃꯍꯥꯛꯅꯁꯨ ꯑꯗꯨꯉꯩ ꯃꯍꯥꯛꯀꯤ ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯃꯥ ꯂꯩꯃꯔꯦꯟꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯖꯈꯤ꯫ ꯅꯤꯡꯊꯧ ꯄꯨꯗꯥꯡꯅ ꯅꯤꯡꯊꯧ ꯑꯣꯏꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯝ ꯀꯌꯥ ꯀꯣꯏꯅ ꯆꯠꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏ ꯂꯩꯃꯔꯦꯟꯕꯤ ꯏꯅꯨꯡ ꯍꯦꯟꯕꯤ ꯊꯦꯡꯅꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯨꯝꯕꯥꯟꯃꯤꯟꯅꯈꯤ꯫ ꯑꯁꯨꯝꯅ ꯃꯖꯥꯏꯕꯨꯡꯉꯣ ꯁꯥꯊꯧꯕꯅ ꯍꯥꯏꯖꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗ ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯃꯥ ꯂꯩꯃꯔꯦꯟꯕꯤ ꯃꯈꯣꯏ ꯑꯅꯤꯅꯁꯨ ꯑꯗꯨꯃꯛ ꯌꯥꯕꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯖꯥꯏꯕꯨꯡꯉꯣ ꯁꯥꯊꯧꯕ ꯃꯍꯥꯛ ꯈꯣꯡꯁꯥꯟꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯄꯥ ꯅꯤꯡꯊꯧ ꯃꯍꯥꯛꯅ ꯃꯖꯥꯏꯕꯨꯡꯉꯣ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯆꯥ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯈꯣꯡꯁꯥꯟꯒꯗꯧꯔꯤꯕ ꯑꯁꯦ ꯇꯔꯥꯏ ꯇꯔꯥꯏꯅ ꯈꯟꯗꯣꯛꯄꯗꯤ ꯆꯨꯝꯗꯦꯀꯣ꯫ ꯅꯍꯥꯛꯅ ꯃꯇꯝ ꯆꯨꯞꯄꯗ ꯂꯣꯏꯅꯔꯤꯕ ꯁꯒꯣꯜ ꯑꯁꯦ ꯅꯍꯥꯛꯅ ꯃꯇꯝ ꯆꯨꯞꯄꯗ ꯊꯥꯗꯣꯛꯄ ꯌꯥꯗꯦ꯫ ꯃꯁꯤꯒꯤ ꯁꯒꯣꯜ ꯑꯁꯦ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯆꯍꯤ ꯌꯥꯝꯂꯕ ꯁꯒꯣꯜꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯁꯨ ꯃꯍꯥꯛꯀꯤ ꯃꯄꯥꯡꯒꯜ ꯃꯌꯦꯡ ꯇꯥꯗ꯭ꯔꯤꯗꯣ ꯁꯒꯣꯜ ꯑꯁꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯕ ꯅꯍꯥꯛ ꯁꯣꯏꯗꯅ ꯈꯪꯂꯛꯀꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯈꯣꯡꯁꯥꯟꯅꯅꯕ ꯇꯧꯖꯔꯣ꯫ ꯑꯗꯣ ꯏꯆꯥꯒꯤ ꯇꯨꯡ ꯏꯟꯅꯅꯕ ꯏꯅꯥꯏ ꯑꯃꯠꯇ ꯄꯨꯕꯗꯤ ꯌꯥꯗꯦꯀꯣ꯫ ꯑꯗꯨꯒ ꯏꯆꯥꯅ ꯐꯤꯖꯝ ꯁꯦꯠꯇꯨꯅ ꯈꯣꯡꯁꯥꯟꯒꯗꯕꯅꯤ꯫ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯃꯖꯥꯏꯕꯨꯡꯉꯣ ꯁꯥꯊꯧꯕ ꯌꯥꯝꯅ ꯉꯛꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯀꯔꯤ ꯍꯥꯏꯕ ꯏꯄꯥ ꯅꯤꯡꯊꯧ? ꯃꯗꯨꯗꯤ ꯀꯔꯤ ꯃꯔꯝꯒꯤ? ꯅꯤꯡꯊꯧ ꯄꯨꯗꯥꯡꯅ ꯁꯣꯔ ꯑꯃ ꯇꯞꯅ ꯍꯣꯟꯊꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯆꯥꯅ ꯈꯪꯗꯕ ꯋꯥꯐꯝ ꯑꯃ ꯂꯩꯔꯦ꯫ ꯅꯍꯥꯛ ꯑꯁꯦ ꯅꯤꯡꯊꯧ ꯄꯨꯗꯥꯡ ꯑꯩꯍꯥꯛꯀꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯖꯥꯏꯕꯨꯡꯉꯣ ꯁꯥꯊꯧꯕꯅꯤ ꯍꯥꯏꯕ ꯀꯅꯥꯒꯨꯝꯕ ꯌꯦꯛꯅꯕ ꯑꯃꯅ ꯍꯦꯛ ꯈꯪꯈꯤꯕ ꯇꯥꯔꯕꯗꯤ ꯏꯆꯥꯒꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛ ꯃꯤꯔꯣꯠ ꯑꯃꯒꯨꯝꯅ ꯈꯣꯡꯆꯠ ꯑꯁꯦ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗ ꯃꯖꯥꯏꯕꯨꯡꯉꯣ ꯁꯥꯊꯧꯕ ꯃꯍꯥꯛꯁꯨ ꯄꯨꯝꯅꯃꯛ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯃꯄꯥ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯌꯥꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯖꯥꯏꯕꯨꯡꯉꯣ ꯃꯍꯥꯛ ꯃꯅꯥꯏ ꯀꯅꯥꯁꯨ ꯌꯥꯎꯗ ꯏꯆꯝ ꯆꯝꯕ ꯂꯝꯀꯣꯏꯕ ꯑꯃꯒꯤ ꯁꯛꯂꯣꯟꯗ ꯃꯍꯥꯛꯀꯤ ꯐꯤꯖꯦꯠ ꯁꯦꯠꯂꯝꯃꯤ꯫ ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯃꯥ ꯂꯩꯃꯔꯦꯟꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗꯒꯤ ꯌꯥꯏꯐ ꯊꯧꯖꯥꯜ ꯅꯤꯖꯗꯨꯅ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯗꯨ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯁꯅꯥ ꯀꯣꯅꯨꯡꯗꯁꯨ ꯃꯖꯥꯏꯕꯨꯡꯉꯣ ꯁꯥꯊꯧꯕ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯝ ꯀꯣꯏꯕ ꯆꯠꯈꯤ ꯍꯥꯏꯕꯁꯤ ꯑꯇꯩ ꯑꯇꯣꯞꯄ ꯐꯝꯅꯥꯏꯕꯁꯤꯡ ꯑꯃꯠꯇꯗ ꯈꯪꯍꯜꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯄꯨꯗꯥꯡꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡꯒꯤ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯌꯥꯡꯕ ꯃꯍꯥꯛ ꯈꯛꯇꯃꯛ ꯈꯪꯍꯜꯂꯝꯃꯤ꯫ ꯏꯅꯥꯏ ꯑꯆꯥꯟꯕ ꯌꯥꯡꯕ, ꯅꯍꯥꯛꯅ ꯃꯤꯔꯣꯠ ꯑꯃꯒꯨꯝꯅ ꯏꯆꯥꯅ ꯆꯠꯈ꯭ꯔꯤꯕ ꯈꯣꯡꯆꯠ ꯑꯗꯨꯗ ꯀꯨꯞꯁꯦꯟ ꯁꯦꯟꯅꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃꯠꯇ ꯊꯣꯛꯍꯟꯕ ꯌꯥꯗꯦꯀꯣ꯫ ꯃꯅꯥꯏ ꯑꯆꯥꯟꯕ ꯌꯥꯡꯕ ꯃꯈꯨ ꯂꯩꯇꯥꯅ ꯄꯨꯅꯦꯝꯖꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯐꯒꯅꯤꯗꯣ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯍꯥꯛ ꯄꯨꯝꯅꯃꯛ ꯐꯅꯅꯕ ꯁꯤꯟꯖꯔꯒꯦ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯁꯥꯊꯧꯕ ꯃꯍꯥꯛ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨ ꯑꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯄꯅ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯑꯁꯨꯝ ꯂꯥꯞꯊꯣꯔꯛꯂꯝꯃꯤ꯫ ꯑꯍꯥꯟꯕ ꯑꯣꯏꯅ ꯈꯨꯜ ꯑꯃꯗ ꯊꯨꯡꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯅꯨꯃꯤꯠ ꯌꯥꯆꯪꯂꯛꯄ ꯃꯇꯝꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯀꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯌꯨꯝ ꯑꯃꯗ ꯆꯪꯖꯐꯝ ꯂꯧꯔꯝꯃꯤ꯫ ꯌꯨꯝ ꯑꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯉꯁꯤ ꯑꯍꯤꯡꯁꯤꯃꯇꯪ ꯌꯥꯔꯦꯛꯆꯒꯦꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯨꯝꯕꯨ ꯇꯥꯅꯕ ꯀꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯃꯄꯥꯂꯥꯡꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯌꯥꯝꯅ ꯉꯛꯅ ꯍꯪꯂꯛꯏ꯫ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯏꯕꯨꯡꯉꯣꯕꯨ? ꯃꯖꯥꯏꯕꯨꯡꯉꯣ ꯁꯥꯊꯧꯕ ꯃꯤꯔꯣꯠ ꯑꯃ ꯑꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯄꯂꯦꯝ ꯃꯥꯟꯕꯤ, ꯅꯆꯥꯁꯦ ꯂꯝ ꯀꯣꯏꯕ ꯃꯤꯑꯣꯏꯅꯤꯗꯣ꯫ ꯅꯆꯥꯅ ꯑꯁꯨꯝ ꯀꯣꯏꯖꯔꯛꯄ ꯃꯇꯝꯗ ꯅꯨꯃꯤꯠꯁꯨ ꯇꯥꯈꯤꯗꯧꯔꯦ꯫ ꯉꯁꯤ ꯑꯍꯤꯡꯁꯤꯃꯇꯪ ꯄꯂꯦꯝ ꯏꯃꯥ ꯃꯥꯟꯕꯤ ꯅꯍꯥꯛꯀꯤ ꯌꯨꯝ ꯑꯁꯤꯗ ꯆꯪꯖꯐꯝ ꯄꯤꯕꯤꯌꯨ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤꯗꯣ꯫ ꯃꯆꯥꯒꯨꯝꯂꯕ ꯑꯗꯨꯅ ꯍꯥꯏꯖꯔꯤꯕ ꯑꯗꯨꯗ
ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯑꯌꯥꯕ ꯄꯤꯕꯤꯔꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯃꯖꯥꯏꯕꯨꯡꯉꯣ ꯁꯥꯊꯧꯕ ꯃꯍꯥꯛ ꯑꯍꯤꯡ ꯌꯥꯔꯦꯛꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯌꯨꯝ ꯑꯁꯤ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯪꯕ ꯏꯃꯨꯡ ꯑꯣꯏꯅꯁꯨ ꯇꯧꯔꯝꯃꯤ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯁꯥꯊꯧꯕ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯌꯨꯝ ꯑꯁꯤꯗ ꯃꯇꯩ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤꯈꯛ ꯂꯩꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯔꯩꯕ ꯈꯔꯅ ꯁꯤꯜ ꯂꯥꯡꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯔꯥ ꯇꯝꯂꯕ ꯃꯇꯨꯡ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯇꯨꯝꯐꯝ ꯁꯦꯝꯅꯗꯨꯅ ꯇꯨꯝꯅꯔꯝꯃꯤ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯁꯥꯊꯧꯕ ꯃꯍꯥꯛꯀꯤ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯟꯖꯩ, ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯇꯩ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯅꯪꯕ ꯏꯃꯨꯡ ꯑꯣꯏꯔꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯑꯗꯨꯃꯛ ꯇꯨꯝꯊꯔꯝꯃꯤ꯫ ꯑꯍꯤꯡ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯃꯖꯥꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯂꯛꯂꯝꯃꯤ꯫ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯨꯝꯕꯨ ꯃꯇꯩ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯅꯕꯗꯨ ꯁꯒꯣꯜ ꯑꯁꯤꯅ ꯇꯥꯔꯝꯃꯤ꯫ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯨꯄꯤ, ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯊꯨꯡꯂꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯆꯥ ꯅꯨꯄꯥ ꯑꯗꯨꯒ ꯃꯁꯛ ꯌꯥꯝꯅ ꯃꯥꯟꯅꯗ꯭ꯔꯥ? ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯥꯏꯒꯨꯝꯗꯅ ꯅꯨꯄꯥ, ꯑꯣꯟꯊꯣꯛꯅꯕꯨ ꯃꯥꯟꯅꯈ꯭ꯔꯦ꯫ ꯀꯨꯏꯔꯛꯂꯦꯀꯣ ꯑꯩꯈꯣꯏꯒꯤ ꯏꯆꯥꯒꯤ ꯅꯨꯡꯁꯤꯔꯕ ꯁꯛꯇꯝ ꯑꯗꯣ ꯎꯕ ꯐꯪꯂꯛꯇꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯁꯤ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯆꯩ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯌꯥꯝꯅ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯌꯥꯔꯦ ꯇꯣꯛꯂꯣ, ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅ ꯇꯥꯈꯤꯕ ꯇꯥꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯂꯕꯗ ꯃꯖꯥꯏꯕꯨꯡꯉꯣ ꯁꯥꯊꯧꯕ ꯃꯍꯥꯛꯅ ꯃꯇꯩ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯆꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯅ ꯅꯆꯥꯒꯤꯗꯃꯛꯇ ꯆꯪꯖꯐꯝ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯈꯥꯎ ꯑꯃꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯃꯇꯩ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤꯗ ꯈꯨꯠꯁꯤꯟꯅꯔꯝꯃꯤ꯫ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯇꯍꯥ ꯇꯍꯥ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯠꯇꯦ ꯅꯠꯇꯦ ꯏꯆꯥ ꯏꯕꯨꯡꯉꯣ, ꯃꯗꯨ ꯑꯩꯈꯣꯏ ꯂꯧꯖꯔꯣꯏ, ꯏꯆꯥꯒꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯤꯌꯨ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯁꯥꯊꯧꯕ ꯇꯞꯅ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, ꯄꯂꯦꯝ ꯃꯥꯟꯕꯤ, ꯅꯆꯥꯅ ꯄꯤꯖꯔꯤꯕ ꯑꯁꯦ ꯌꯥꯝꯕꯗꯤ ꯅꯠꯆꯗꯦ, ꯅꯆꯥꯃꯛꯅꯤ ꯈꯟꯕꯤꯗꯨꯅ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯃꯇꯩ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤꯃꯛ ꯈꯪꯍꯧꯗꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯖꯥꯏꯕꯨꯡꯉꯣ ꯁꯥꯊꯧꯕꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯑꯗු ꯅꯝꯗꯅ ꯄꯤꯔꯝꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗꯒꯤ ꯑꯔꯣꯏꯕ ꯌꯥꯊꯪ ꯂꯧꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯖꯥꯏꯕꯨꯡꯉꯣ ꯁꯥꯊꯧꯕ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗු ꯊꯧꯗꯨꯅ ꯈꯣꯡꯆꯠ ꯑꯗꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡꯒꯤ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯌꯥꯡꯕ ꯃꯍꯥꯛꯁꯨ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯔꯣꯠ ꯑꯃ ꯁꯥꯗꯨꯅ ꯃꯖꯥꯏꯕꯨꯡꯉꯣ ꯁꯥꯊꯧꯕ ꯃꯍꯥꯛꯄꯨ ꯀꯨꯞꯁꯦꯟ ꯁꯦꯟꯅꯔꯝꯃꯤ꯫ ꯃꯅꯥꯏ ꯌꯥꯡꯕꯅ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯟꯖꯩ, ꯑꯩꯈꯣꯏꯒꯤ ꯃꯖꯥꯏꯕꯨꯡꯉꯣ ꯑꯁꯦ ꯀꯌꯥꯗ ꯄꯨꯛꯆꯦꯜ ꯆꯥꯎꯔꯤꯕꯅꯣ? ꯂꯥꯏꯔꯈ꯭ꯔꯕ ꯃꯇꯩ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤꯃꯛ ꯉꯁꯤꯗꯒꯤ ꯑꯋꯥꯕ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯣꯛꯆꯔꯒꯅꯤꯗꯣ꯫ ꯑꯁꯨꯝꯅ ꯃꯖꯥꯏꯕꯨꯡꯉꯣ ꯁꯥꯊꯧꯕ ꯃꯍꯥꯛꯅ ꯆꯪꯖꯔꯨꯕ ꯏꯃꯨꯡ ꯑꯌꯥꯝꯕ ꯂꯩꯇ ꯂꯥꯏꯔꯕ ꯏꯃꯨꯡ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯈꯔ ꯑꯗꯨꯃꯛ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯃꯍꯥꯛꯅ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤꯕ ꯁꯒꯣꯜ ꯑꯁꯤꯅꯁꯨ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯟꯖꯩ, ꯃꯖꯥꯏꯕꯨꯡꯉꯣ ꯁꯥꯊꯧꯕ ꯃꯍꯥꯛ ꯑꯁꯦ ꯀꯌꯥꯗ ꯄꯨꯛꯆꯦꯜ ꯆꯥꯎꯔꯤꯕꯅꯣ? ꯑꯩꯍꯥꯛ ꯃꯍꯥꯛꯅ ꯈꯨꯗꯣꯡꯊꯤꯕ ꯑꯃꯠꯇ ꯅꯪꯍꯟꯕ ꯌꯥꯗꯦ꯫ ꯁꯒꯣꯜ ꯑꯗꯨ ꯑꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯄꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯒꯤ ꯎꯃꯪ ꯑꯃ ꯐꯥꯎꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯁꯒꯣꯜ ꯑꯁꯤ ꯃꯃꯤꯠꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯎꯔꯛꯂꯝꯃꯤ꯫ ꯂꯥꯞꯇꯛꯅ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃꯈꯛꯅ ꯁꯒꯣꯜ ꯑꯁꯤꯒꯤ ꯅꯥꯞꯄꯗ ꯈꯪꯍꯧꯗꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯁꯒꯣꯜ ꯑꯁꯤ ꯑꯃꯨꯛꯇꯪ ꯌꯥꯝꯅ ꯀꯟꯅ ꯍꯧꯅ ꯈꯣꯡꯂꯝꯃꯤ꯫ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯁꯒꯣꯜ ꯑꯁꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯖꯥꯏꯕꯨꯡꯉꯣ ꯁꯥꯊꯧꯕ ꯃꯍꯥꯛ
ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯀꯔꯤ ꯃꯇꯧ ꯀꯧꯕꯒꯦ? ꯁꯒꯣꯜ ꯑꯁꯤꯅ ꯍꯧꯅ ꯍꯧꯅ ꯈꯣꯡꯂꯤꯕ ꯑꯁꯤꯅ? ꯑꯁꯤ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯁꯒꯣꯜ ꯑꯁꯤ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯈꯪꯆꯦꯟ ꯆꯦꯟꯈꯤꯗꯨꯅ ꯃꯖꯥꯏꯕꯨꯡꯉꯣ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯁꯒꯣꯜ ꯑꯗꯨ ꯀꯟꯅ ꯊꯧꯗꯨꯅ ꯂꯥꯛꯄꯅ ꯑꯄꯤꯛꯄ ꯈꯨꯜ ꯑꯃꯗ ꯃꯖꯥꯏꯕꯨꯡꯉꯣ ꯃꯍꯥꯛ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯁꯥꯊꯧꯕ ꯃꯍꯥꯛꯅ ꯃꯃꯥꯡꯊꯛꯇ ꯊꯨꯡꯂꯨꯕ ꯈꯨꯜꯁꯤꯡ ꯑꯗꯨꯒ ꯂꯩꯔꯝꯂꯤꯕ ꯈꯨꯜ ꯑꯁꯤꯒꯗꯤ ꯌꯥꯝꯅ ꯇꯣꯉꯥꯜꯂꯝꯃꯤ꯫ ꯈꯨꯜ ꯑꯁꯤ ꯍꯦꯛ ꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯈꯨꯟꯖꯥ ꯑꯃꯠꯇ ꯊꯦꯡꯅꯔꯝꯗꯦ꯫ ꯃꯇꯧ ꯑꯁꯤꯗ ꯃꯖꯥꯏꯕꯨꯡꯉꯣ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯈꯨꯜ ꯑꯁꯤꯗ ꯈꯨꯟꯖꯥ ꯑꯃꯠꯇ ꯊꯦꯡꯅꯗ꯭ꯔꯤꯕ ꯑꯁꯤꯕꯨ? ꯂꯩꯔꯤꯕ ꯌꯨꯝ ꯀꯩꯁꯤꯡ ꯑꯁꯤꯁꯨ ꯀꯔꯤꯁꯨ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯈꯨꯜ ꯑꯁꯤꯗ ꯊꯨꯡꯂꯨꯔꯤꯕ ꯃꯇꯝ ꯑꯁꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯀꯣꯏꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯀꯅꯥꯁꯨ ꯎꯗꯕ ꯑꯗꯨꯗ ꯃꯍꯥꯛ ꯁꯒꯣꯜ ꯑꯗꯨ ꯃꯐꯝ ꯑꯃꯗ ꯈꯥꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯥꯞꯇꯛꯅ ꯌꯨꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯩꯁꯥꯕꯤ ꯑꯃꯈꯛ ꯆꯪꯈꯤꯕꯗꯨ ꯃꯍꯥꯛꯅ ꯎꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯄꯟꯊꯗꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯣꯟꯁꯤꯟꯗꯨꯅ ꯀꯧꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯃꯈꯛ ꯆꯩꯁꯨ ꯁꯨꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯖꯥꯏꯕꯨꯡꯉꯣ ꯁꯥꯊꯧꯕ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ, ꯏꯁꯨ ꯏꯕꯨꯡꯉꯣꯕꯨ ꯀꯅꯥ ꯑꯣꯏꯔꯕꯅꯣ? ꯃꯖꯥꯏꯕꯨꯡꯉꯣ ꯁꯥꯊꯧꯕ ꯍꯅꯨꯕꯤ ꯑꯗꯨꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯕꯣꯛ, ꯌꯨꯝ ꯑꯁꯤꯗ ꯉꯁꯤꯇꯪꯒꯤ ꯑꯣꯏꯔꯕꯁꯨ ꯅꯁꯨꯒꯤ ꯆꯪꯖꯐꯝ ꯂꯧꯖꯒꯦ ꯍꯥꯏꯗꯨꯅ ꯍꯪꯖꯒꯦ ꯇꯧꯕꯅꯤ꯫ ꯅꯁꯨ ꯑꯁꯦ ꯂꯝ ꯀꯣꯏꯕ ꯃꯤꯑꯣꯏꯅꯤ꯫ ꯏꯕꯣꯛꯀꯤꯕꯨ ꯌꯨꯝ ꯑꯁꯤꯗ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯍꯅꯨꯕꯤ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯕꯨꯡꯉꯣ, ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯆꯪꯖꯐꯝ ꯂꯧꯕ ꯍꯥꯏꯕꯁꯦ ꯅꯕꯣꯛ ꯑꯩꯍꯥꯛꯅ ꯑꯌꯥꯕ ꯄꯤꯕ ꯉꯝꯂꯣꯏꯕꯣ꯫ ꯌꯨꯝ ꯑꯁꯤꯗ ꯏꯊꯟꯇ ꯂꯩꯕꯅꯤꯗꯣ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯔꯨꯕꯗ ꯃꯖꯥꯏꯕꯨꯡꯉꯣ ꯁꯥꯊꯧꯕ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯍꯧꯖꯤꯛꯇ ꯌꯨꯝ ꯑꯁꯤꯗ ꯂꯩꯁꯥꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯆꯪꯈ꯭ꯔꯤꯕ ꯑꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯌꯥꯝꯅ ꯆꯤꯡꯅꯔꯝꯃꯤ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯐꯔꯦ ꯑꯗꯨꯗꯤ ꯏꯕꯣꯛ, ꯑꯗꯨ ꯅꯁꯨ ꯋꯥꯐꯝ ꯑꯃꯠꯇ ꯍꯪꯖꯒꯦ, ꯁꯦꯡꯅꯗꯤ ꯈꯨꯝꯕꯤꯌꯨ꯫ ꯍꯅꯨꯕꯤ ꯑꯁꯤ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯍꯥꯏꯌꯨ ꯍꯥꯏꯌꯨ, ꯀꯔꯤ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ? ꯅꯕꯣꯛꯅ ꯈꯪꯕ ꯑꯣꯏꯔꯕꯗꯤ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯒꯦ꯫ ꯁꯨꯝꯗꯧꯕꯅꯤ ꯏꯕꯣꯛ, ꯈꯨꯜ ꯑꯁꯤꯗ ꯅꯁꯨꯅ ꯑꯁꯨꯝ ꯆꯪꯖꯔꯛꯄ ꯃꯇꯝꯗ ꯈꯨꯟꯖꯥ ꯑꯃꯠꯇ ꯊꯦꯡꯅꯗ꯭ꯔꯤꯕ ꯑꯁꯤꯕꯨ ꯃꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯈꯨꯜ ꯑꯁꯤ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ? ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯍꯅꯨꯕꯤ ꯑꯁꯤꯅ ꯀꯔꯤꯁꯨ ꯄꯟꯊꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯁꯨꯝꯗꯧꯕꯅꯤꯗꯣ ꯏꯁꯨ ꯏꯕꯨꯡꯉꯣ, ꯈꯨꯜ ꯑꯁꯦ ꯀꯨꯏꯔꯦ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯕ꯫ ꯍꯅꯨꯕꯤ ꯑꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯃꯖꯥꯏꯕꯨꯡꯉꯣ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯆꯤꯡꯅꯩ꯫ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯨꯝ ꯀꯩꯁꯤꯡ ꯑꯁꯤꯗꯤ ꯑꯌꯥꯝꯕ ꯀꯔꯤꯁꯨ ꯃꯄꯣꯛ ꯀꯥꯏꯗꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯐꯔꯦ ꯑꯗꯨꯗꯤ ꯏꯕꯣꯛ, ꯅꯁꯨꯁꯨ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯗꯨꯅ ꯂꯩꯖꯔꯨꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯂꯩꯍꯧꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯁꯥꯊꯧꯕ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯆꯤꯡꯅꯕ ꯑꯁꯨꯝ ꯄꯣꯛꯂꯛꯂꯝꯃꯤ, ꯃꯁꯤꯒꯤ ꯈꯨꯜ ꯑꯁꯦ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯩꯔꯦꯁꯦ꯫ ꯍꯅꯨꯕꯤ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯕꯨ ꯇꯁꯦꯡꯅꯃꯛꯀꯤ ꯆꯨꯝꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛ ꯃꯊꯟꯇ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕ? ꯑꯗꯨꯒ ꯉꯁꯥꯏ ꯂꯩꯁꯥꯕꯤ ꯑꯃꯈꯛ ꯌꯨꯝ ꯑꯗꯨꯗ ꯆꯪꯈ꯭ꯔꯤꯕ ꯑꯗꯨꯅ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ? ꯑꯩꯍꯥꯛ ꯑꯁꯦꯡꯕꯁꯤꯡ ꯑꯗꯣ ꯈꯪꯗꯣꯛꯇꯕ ꯌꯥꯗꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯃꯖꯥꯏꯕꯨꯡꯉꯣ ꯃꯍꯥꯛ ꯈꯨꯜ ꯑꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇ ꯂꯣꯟꯅ ꯃꯐꯝ ꯑꯃꯗ ꯂꯩꯗꯨꯅ ꯈꯨꯜ ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯪꯗꯣꯛꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯩꯁꯥꯕꯤ ꯑꯃꯈꯛ
ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯄꯥꯟꯂꯣꯝꯗ ꯊꯣꯔꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯍꯦꯛꯂꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯄꯣꯂꯥꯡ ꯃꯆꯥ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯂꯥꯞꯇꯛꯅ ꯃꯖꯥꯏꯕꯨꯡꯉꯣ ꯁꯥꯊꯧꯕ ꯃꯍꯥꯛꯅ ꯂꯨꯝꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯗꯨꯝꯅ ꯍꯦꯛꯇꯨꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯃꯖꯥꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯂꯣꯟꯅ ꯂꯥꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯐꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯩꯁꯥꯕꯤ ꯑꯁꯤ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯔꯝꯃꯤ꯫ ꯀꯤꯗꯨꯅ ꯂꯥꯎꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯃꯖꯥꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯂꯥꯎꯗꯅꯕ ꯃꯆꯤꯟꯗꯨ ꯀꯟꯅ ꯃꯦꯟꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯁꯥꯕꯤ ꯑꯗꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯂꯥꯎꯒꯅꯨ ꯏꯆꯟ, ꯅꯍꯥꯛ ꯀꯔꯤꯁꯨ ꯀꯤꯒꯅꯨ꯫ ꯃꯐꯝ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯁꯦꯡꯕꯁꯤꯡ ꯑꯗꯣ ꯅꯕꯨꯡꯗ ꯍꯥꯏꯌꯨ꯫ ꯂꯩꯁꯥꯕꯤ ꯑꯗꯨ ꯈꯔꯗꯤ ꯋꯥꯈꯜ ꯏꯪꯊꯔꯗꯨꯅ ꯑꯁꯦꯡꯕꯁꯤꯡ ꯑꯗꯨ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯦꯜꯂꯤꯕ ꯑꯗꯨ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯈꯨꯠꯅ ꯃꯖꯥꯏꯕꯨꯡꯉꯣ ꯃꯍꯥꯛꯇ ꯄꯣꯞ ꯄꯣꯞ ꯐꯨꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯆꯤꯟ ꯃꯦꯜꯂꯤꯕ ꯑꯗꯨ ꯇꯞꯅ ꯊꯥꯗꯣꯛꯄꯤꯔꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯑꯗꯨ ꯑꯃꯨꯛꯇꯪ ꯇꯞꯅ ꯁꯣꯔ ꯑꯃꯈꯛ ꯍꯣꯟꯇꯣꯛꯂꯕ ꯃꯇꯨꯡꯗ ꯑꯁꯦꯡꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯛꯂꯝꯃꯤ꯫ ꯏꯕꯨꯡ, ꯅꯆꯟꯅ ꯍꯥꯏꯖꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯦ ꯑꯃꯨꯛꯇ ꯊꯥꯖꯕꯤꯌꯨ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯍꯅꯨꯕꯤ ꯑꯃꯈꯛꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯄꯥꯟꯗꯨꯅ ꯂꯩꯔꯦ꯫ ꯈꯨꯟꯖꯥ ꯄꯨꯝꯅꯃꯛꯄꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯉꯝꯅꯃꯛ ꯊꯋꯥꯏ ꯃꯥꯡꯈ꯭ꯔꯦ꯫ ꯑꯩꯍꯥꯛꯄꯨꯅ ꯃꯍꯥꯛꯅ ꯐꯥꯖꯤꯟꯗꯨꯅ ꯑꯁꯨꯝꯅ ꯊꯝꯕꯤꯔꯦ꯫ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗ ꯃꯖꯥꯏꯕꯨꯡꯉꯣ ꯃꯍꯥꯛ ꯍꯦꯟꯅ ꯑꯁꯨꯝ ꯆꯤꯡꯅꯕ ꯄꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯣ, ꯑꯗꯨꯗꯤ ꯉꯁꯥꯏ ꯑꯩꯍꯥꯛꯅ ꯎꯈꯤꯕꯤ ꯅꯨꯄꯤ ꯑꯗꯨ ꯏꯆꯟ ꯅꯍꯥꯛ ꯑꯣꯏꯔꯦ꯫ ꯑꯗꯨꯒ ꯍꯅꯨꯕꯤ ꯑꯗꯨꯅ ꯐꯠꯇ꯭ꯔꯕꯤ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯦꯀꯣ꯫ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯑꯩꯍꯥꯛ ꯏꯃꯨꯡꯗ ꯆꯪꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯅ ꯁꯣꯏꯗꯅꯃꯛꯀꯤ ꯈꯪꯈ꯭ꯔꯒꯅꯤ꯫ ꯏꯕꯨꯡꯁꯨ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯤꯈ꯭ꯔꯣ꯫ ꯑꯩꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯏꯆꯟꯕꯨ ꯄꯨꯗꯅ ꯈꯛ ꯆꯠꯂꯔꯣꯏ꯫ ꯅꯍꯥꯛꯄꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯒꯦ꯫ ꯅꯍꯥꯛꯁꯨ ꯆꯪꯈ꯭ꯔꯣ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯊꯦꯡꯅꯩ ꯍꯥꯏꯕꯁꯤ ꯍꯅꯨꯕꯤ ꯑꯗꯨꯗ ꯈꯪꯍꯟꯕ ꯆꯨꯝꯗꯦꯀꯣ꯫ ꯐꯒꯅꯤ ꯏꯕꯨꯡ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯩꯁꯥꯕꯤ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯍꯦꯛꯂꯝꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯨ ꯄꯣꯂꯥꯡ ꯃꯆꯥ ꯑꯗꯨꯗ ꯍꯥꯞꯇꯨꯅ ꯄꯔꯞ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯃꯍꯥꯛꯁꯨ ꯂꯣꯟꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯄꯣꯊꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯁꯤꯅ ꯇꯥꯏꯕꯪ ꯃꯤꯔꯣꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯖꯥꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯦ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯏ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯖꯥꯏꯕꯨꯡꯉꯣ ꯃꯍꯥꯛ ꯇꯨꯝꯊꯒꯦ ꯇꯧꯔꯨꯔꯕ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯂꯛꯇꯨꯅ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯁꯒꯣꯜ ꯑꯗꯨꯅ ꯇꯞꯅ ꯇꯥꯏꯕꯪ ꯃꯤꯔꯣꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯖꯥꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯁꯒꯣꯜꯅꯤ, ꯀꯔꯤꯁꯨ ꯉꯛꯄꯤꯒꯅꯨ꯫ ꯑꯁꯨꯝꯅ ꯁꯒꯣꯜ ꯑꯁꯤꯅ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯉꯥꯡꯂꯛꯄ ꯇꯥꯕꯗ ꯃꯖꯥꯏꯕꯨꯡꯉꯣ ꯁꯥꯊꯧꯕ ꯈꯝ ꯊꯦꯡꯅ ꯉꯛꯂꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ, ꯀꯔꯤ ꯍꯥꯏꯕ? ꯑꯩꯍꯥꯛꯄꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯇꯧꯔꯤꯕ ꯑꯁꯤꯕꯣ? ꯃꯖꯥꯏꯕꯨꯡꯉꯣ, ꯇꯁꯦꯡꯅꯃꯛ ꯇꯥꯏꯕꯪꯅꯤ꯫ ꯅꯅꯥꯏ ꯑꯩꯍꯥꯛ ꯑꯁꯦ ꯏꯆꯝ ꯆꯝꯕ ꯁꯒꯣꯜ ꯅꯠꯇꯦꯗꯣ꯫ ꯑꯩꯍꯥꯛ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯈꯪꯕ ꯉꯝꯃꯤ, ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯃꯤꯔꯣꯜꯗꯤ ꯉꯥꯡꯊꯣꯛꯄ ꯉꯝꯖꯗꯦ꯫ ꯑꯗꯨꯕꯨ ꯈꯨꯜ ꯑꯁꯤꯗ ꯍꯦꯛ ꯆꯪꯂꯛꯈꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩꯍꯥꯛ ꯏꯁꯥ ꯏꯊꯟꯇ ꯉꯛꯆꯩ꯫ ꯑꯩꯍꯥꯛ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯉꯥꯡꯊꯣꯛꯄ ꯉꯝꯂꯦ꯫ ꯁꯒꯣꯜ ꯑꯁꯤꯅ ꯇꯥꯏꯕꯪ ꯃꯤꯔꯣꯜꯗ ꯉꯥꯡꯂꯛꯄ ꯑꯁꯤꯗ ꯃꯖꯥꯏꯕꯨꯡꯉꯣ ꯃꯍꯥꯛ ꯍꯦꯟꯅ ꯍꯔꯥꯎꯕ ꯑꯃꯗꯤ ꯑꯉꯛꯄ ꯀꯌా ꯑꯃꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯁꯒꯣꯜ ꯑꯁꯤꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯐꯔꯦ, ꯑꯗꯣ ꯑꯩꯍꯥꯛꯅ ꯊꯦꯡꯅꯔꯛꯄ ꯍꯅꯨꯕꯤ ꯑꯁꯤꯅ ꯇꯁꯦꯡꯅꯃꯛꯀꯤ ꯐꯠꯇ꯭ꯔꯕꯤ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯑꯃꯈꯛ ꯑꯣꯏꯔꯝꯂꯕꯗꯤ ꯈꯨꯟꯖꯥ ꯄꯨꯝꯅꯃꯛ ꯃꯍꯥꯛꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯔꯝꯒꯗ꯭ꯔꯥ? ꯃꯖꯥꯏꯕꯨꯡꯉꯣꯒꯤ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯁꯒꯣꯜ ꯑꯁꯤꯅ ꯍꯥꯏꯔꯛꯏ, ꯌꯥꯝꯅ ꯆꯨꯝꯃꯤ ꯃꯖꯥꯏꯕꯨꯡꯉꯣ꯫ ꯇꯁꯦꯡꯅꯃꯛꯀꯤ ꯍꯅꯨꯕꯤ ꯑꯗꯨ ꯌꯥꯝꯅ ꯐꯠꯇ꯭ꯔꯕꯤ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯅꯨꯄꯤ ꯑꯃꯈꯛꯅꯤ꯫
ꯃꯍꯥꯛꯅ ꯉꯁꯤ ꯐꯥꯎꯕ ꯑꯁꯨꯝꯅ ꯍꯤꯡꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯁꯨꯔꯣꯟ 5ꯃꯨꯛꯇꯤ ꯁꯨꯔꯛꯂꯕꯅꯤ꯫ ꯁꯒꯣꯜ ꯑꯁꯤꯒꯤ ꯋꯥꯐꯝ ꯇꯥꯕꯗ ꯃꯖꯥꯏꯕꯨꯡ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯁꯨꯔꯣꯟ 5 ꯍꯥꯏꯕ? ꯃꯗꯨꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ꯭ꯔꯥ? ꯃꯇꯧ ꯀꯔꯝꯅ? ꯇꯁꯦꯡꯅꯃꯛ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯅꯍꯧꯅꯅ ꯁꯒꯣꯜ ꯑꯁꯤꯅ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯖꯥꯏꯕꯨꯡ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯃꯖꯥꯏꯕꯨꯡ ꯁꯥꯊꯧꯕ ꯃꯍꯥꯛꯀꯤ ꯃꯄꯥ ꯃꯄꯨ ꯃꯗꯧꯁꯤꯡꯒꯤ ꯃꯇꯝꯗꯒꯤ ꯁꯒꯣꯜ ꯑꯁꯤꯁꯨ ꯑꯁꯨꯝ ꯄꯨꯟꯁꯤꯗꯨꯅ ꯂꯥꯛꯂꯕ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯁꯒꯣꯜ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯉꯁꯤ ꯑꯁꯨꯝꯅ ꯃꯖꯥꯏꯕꯨꯡ ꯁꯥꯊꯧꯕ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯝ ꯀꯣꯏꯔꯛꯂꯤꯕ ꯑꯁꯤꯒꯨꯝꯅ ꯃꯖꯥꯏꯕꯨꯡ ꯁꯥꯊꯧꯕꯒꯤ ꯃꯄꯥ ꯃꯄꯨ ꯃꯗꯧꯁꯤꯡꯅ ꯍꯥꯏꯔꯤꯕ ꯁꯒꯣꯜ ꯑꯁꯤꯃꯛ ꯇꯣꯡꯗꯨꯅ ꯂꯝ ꯀꯌꯥ ꯀꯣꯏꯈꯤꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯁꯒꯣꯜ ꯑꯁꯤꯅ ꯄꯨꯝꯅꯃꯛ ꯊꯦꯡꯅꯔꯛꯈꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯁꯒꯣꯜ ꯑꯁꯤ ꯂꯥꯏꯒꯤ ꯑꯁꯦꯡꯕ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯁꯥꯗꯣꯡ ꯈꯣꯡꯅꯦꯠ ꯁꯥ ꯑꯣꯏꯔꯤꯕ ꯁꯒꯣꯜ ꯌꯥꯏꯑꯣꯏꯕ ꯑꯃꯈꯛꯅꯤ꯫ ꯅꯤꯡꯊꯧ ꯄꯨꯗꯥꯡꯒꯤ ꯃꯗꯧ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧ ꯂꯤꯋꯥꯡꯂꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯈꯨꯟꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃꯔꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯈꯨꯔꯨꯝꯖꯗꯨꯅ ꯐꯪꯖꯔꯕ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕ ꯁꯒꯣꯜ ꯑꯣꯏꯔꯝꯃꯤ꯫ ꯁꯒꯣꯜ ꯑꯁꯤꯒꯤ ꯍꯥꯛꯇꯛꯇ ꯌꯦꯛꯅꯕ ꯂꯩꯕꯥꯛ ꯀꯌꯥꯁꯤꯡꯗꯒꯤ ꯂꯥꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯁꯒꯣꯜ ꯑꯁꯤ ꯅꯤꯡꯊꯧ ꯃꯁꯥꯃꯛꯅ ꯂꯥꯟꯗ ꯁꯤꯖꯤꯟꯅꯗꯨꯅ ꯌꯦꯛꯅꯕ ꯀꯌꯥꯁꯤꯡꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯂꯥꯛꯈ꯭ꯔꯕ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕ ꯁꯒꯣꯜ ꯑꯃꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯒꯣꯜ ꯑꯁꯤ ꯇꯣꯡꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯖꯥꯏꯕꯨꯡꯉꯣꯅ ꯂꯝ ꯀꯌꯥ ꯀꯣꯏꯔꯛꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯔꯕ ꯈꯨꯜ ꯀꯌꯥ ꯊꯦꯡꯅꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯁꯨꯊꯥꯡ ꯀꯌꯥ ꯀꯌꯥꯗ ꯁꯒꯣꯜ ꯑꯁꯤꯗꯤ ꯁꯤꯕ ꯅꯥꯏꯗꯅ ꯑꯗꯨꯃꯛ ꯂꯩꯔꯛꯈꯤ꯫ ꯉꯁꯤ ꯃꯖꯥꯏꯕꯨꯡ ꯁꯥꯊꯧꯕ ꯃꯍꯥꯛꯅ ꯊꯦꯡꯅꯔꯤꯕ ꯈꯨꯜ ꯑꯁꯤꯃꯛ ꯃꯍꯥꯛꯀꯤ ꯃꯄꯥ ꯅꯤꯡꯊꯧ ꯄꯨꯗꯥꯡꯒꯤ ꯍꯥꯛꯇꯛꯇꯁꯨ ꯑꯗꯨꯃꯛ ꯊꯦꯡꯅꯔꯛꯈꯤ꯫ ꯃꯔꯝ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯁꯒꯣꯜ ꯑꯁꯤꯅ ꯈꯪꯂꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯁꯤ ꯃꯤꯇ꯭ꯔꯪ ꯌꯥꯝꯅ ꯍꯩꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯖꯥꯏꯕꯨꯡ ꯁꯥꯊꯧꯕ ꯃꯍꯥꯛꯀꯤ ꯍꯥꯛꯇꯛ ꯑꯁꯤꯗꯅ ꯀꯔꯤ ꯀꯔꯝꯕ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯒꯗꯕ? ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯌꯥꯝꯅ ꯀꯨꯞꯅ ꯃꯨꯟꯅ ꯁꯨꯒꯥꯏꯅ ꯁꯒꯣꯜ ꯑꯁꯤꯅ ꯃꯖꯥꯏꯕꯨꯡ ꯁꯥꯊꯧꯕ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯇꯥꯛꯄꯤꯔꯕꯗ ꯃꯖꯥꯏꯕꯨꯡ ꯃꯍꯥꯛꯅꯁꯨ ꯁꯒꯣꯜ ꯑꯁꯤꯗ ꯊꯃꯣꯏ ꯁꯦꯡꯅ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯃꯖꯥꯏꯕꯨꯡ ꯁꯥꯊꯧꯕ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯁꯦꯡꯕ ꯃꯇꯧ ꯑꯁꯤꯗ ꯁꯒꯣꯜ ꯑꯁꯤꯅꯁꯨ ꯄꯨꯡꯄꯦꯟ ꯄꯦꯟꯖꯔꯝꯃꯤ꯫ ꯁꯒꯣꯜ ꯑꯁꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯃꯖꯥꯏꯕꯨꯡꯉꯣꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯌꯦꯡꯉꯨ ꯃꯖꯥꯏꯕꯨꯡꯉꯣ, ꯅꯍꯥꯛꯀ ꯂꯣꯟꯅ ꯊꯦꯡꯅꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯅꯍꯥꯛꯀꯤꯗꯃꯛꯇ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯍꯥꯛꯅ ꯁꯦꯝꯗꯨꯅ ꯊꯝꯈ꯭ꯔꯕ ꯅꯍꯥꯛꯀꯤ ꯑꯁꯦꯡꯕ ꯂꯟꯅꯤꯗꯣ꯫ ꯂꯟ ꯑꯁꯤ ꯅꯍꯥꯛꯀꯤ ꯅꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯍꯟꯈꯤꯕ ꯌꯥꯗꯦ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯤꯇ꯭ꯔꯪꯒꯤ ꯁꯛꯂꯣꯟ ꯀꯌꯥ ꯂꯧꯗꯨꯅ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯁꯛꯇꯝꯗ ꯑꯣꯟꯊꯣꯛꯅꯤꯡꯕ ꯃꯇꯝ ꯑꯃ ꯍꯦꯛꯇꯗ ꯑꯣꯟꯊꯣꯔꯛꯄ ꯉꯝꯃꯤꯗꯣ꯫ ꯃꯔꯝ ꯑꯗꯨꯅ ꯃꯖꯥꯏꯕꯨꯡꯉꯣ, ꯅꯍꯥꯛ ꯌꯥꯝꯅ ꯆꯦꯛꯁꯤꯜꯂꯨ꯫ ꯑꯩꯍꯥꯛꯀꯤ ꯏꯁꯥꯗꯒꯤ ꯏꯇꯨ ꯑꯃꯈꯛ ꯊꯠꯂꯨ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯅꯁꯥꯗ ꯂꯣꯏꯅꯧ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯀꯔꯤꯁꯨ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯉꯝꯂꯣꯏ꯫ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯕꯗ ꯃꯖꯥꯏꯕꯨꯡ ꯁꯥꯊꯧꯕ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨꯗꯒꯤ ꯃꯇꯨ ꯑꯃ ꯐꯣꯏꯗꯨꯅ ꯃꯁꯥꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯑꯁꯣꯝꯗ ꯁꯅꯥ ꯀꯣꯅꯨꯡꯗꯅꯤ ꯂꯩꯃꯔꯦꯝꯕꯤ ꯃꯍꯥꯛ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯈꯜꯗ ꯑꯍꯤꯡ ꯂꯩꯇꯥꯅ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯏꯆꯥ ꯏꯕꯨꯡꯉꯣꯅ ꯈꯣꯡꯁꯥꯟꯈ꯭ꯔꯤꯕ ꯑꯁꯤ ꯉꯁꯤꯒ ꯊꯥꯅ ꯊꯥ ꯑꯃꯔꯣꯝꯗꯤ ꯍꯧꯖꯤꯜꯂꯛꯂꯦꯗꯣ꯫ ꯉꯁꯤ ꯐꯥꯎꯕꯗ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯍꯜꯂꯛꯄ ꯂꯩꯇ꯭ꯔꯤ꯫ ꯏꯆꯥꯕꯨ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯕ ꯖꯥꯠꯅꯣ? ꯂꯩꯃꯔꯦꯝꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯤꯡꯊꯧ ꯃꯍꯥꯛꯅ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯂꯩꯃꯔꯦꯝꯕꯤ, ꯅꯍꯥꯛ ꯀꯔꯤꯁꯨ ꯋꯥꯒꯅꯨ꯫ ꯏꯆꯥꯗꯣ ꯀꯔꯤꯁꯨ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯝꯂꯣꯏ꯫ ꯃꯍꯥꯛꯅ ꯂꯣꯏꯅꯈ꯭ꯔꯤꯕ ꯁꯒꯣꯜ ꯑꯗꯣ ꯑꯆꯝꯕ ꯅꯠꯇꯦꯗꯣ꯫ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯍꯥꯛꯇꯛꯇꯒꯤ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯔꯛꯂꯕ ꯁꯒꯣꯜꯅꯤꯗꯣ꯫ ꯅꯍꯥꯛꯄꯨ ꯀꯥꯎꯔꯕ꯭ꯔꯥ? ꯑꯗꯨꯉꯩ ꯅꯍꯥꯛꯄꯨ ꯊꯦꯡꯅꯕ ꯃꯇꯝꯗ ꯑꯩꯍꯥꯛꯅ ꯂꯣꯏꯅꯔꯛꯈꯤꯕ
matik mayai leiraba sagol aduni ningthaugi wafamsing asi tabada laimarenbi inung henbi nahaunana ningsinglai adu ngai mahakna laisaringai matamda mahakpusu makhoigi khulda phatrabi mitrang haibi hanubi amakhakna mahaki mapa mama machin manau khunja pumnamak thawai laukrabada laimarenbi inung henbi mahakti masak matau changkholi haiduna hanubi aduna thawai laukhide ningthau pudangna hanubi adugi mathakta laman khumduna inung henbibu thawai kanbiduna sana konungda puraktuna makhoi ani luhongkhibani haukraba punsigi warising adu ningsinglubada inung henbi mahaksu wakhal laitarami aduwa mahak adungaigi akibasing adudi nahaunana ningsinglai ahal oirabi hanubi amakhak khul asida laklammi aduga inung henbi makhoigi mayumda changjafam lawjarami ahal oirabi asigini haibada kanasu laitre haiba asida inung henbigi apokpa apokpi amadi mahaki mabungnasu yum asida thamlasi haiduna thamlakhi adubu noma itha thajadana hanubi asina masak matau yamna phajakhrabi laisabi amakhaki saklon lawduna khul asida lairiba pakhang kaya singi thamoibu sumhatlami maram aduna khul asida laiminaba pakhang kaya laisabi asigi haktakta makhoi masel angam angamba yaibi thawai lawnarami nakhoi amatana mahaki wakhal khanbe yaroi mahakti aihak khaktagini kari haiba madudi namangda phawba manglunu aihaki punsina lairi makhaidi mahak kanagisu oibe yaroi asi haiduna khulgi pakhangsing adu amana amabu phunaba matamda yabi thawai mangba yawnarami asumna khul asida mioi kayama nongmagi tapna thawai mangba hauраklami matam asida inung henbi mahaki mabungsu sakhenbi mitrang haibi hanubi aduna onbi laisabi adugi haktakta adumak thawai mangkhirami tapna khunja kayama thawai manglami inung henbigi mayumda lairiba ahal oirabi hanubi asigi aronba pumnamak khanglaklabada inung henbigi apokpa apokpi makhoi anibusu thawai lawramni inung henbibu masak matau yamna changkholabi laisabi ama oirubana mahakpudi karisu tauramde yum aduda inung henbi adumak phajinduna thamki asumna inung henbigi punsida awaba akiba thaudok kayasing adu ngarangta oiraboi ningloi asomda mitrang haibi hanubi adugi yumdani masak matau yamna changkholabi laisabi aduna heglakpa mana masing adu polang adudagi tapna lauthoraktuna mafam amada thammi aduga khanghaudana masak matau yamna changkholabi laisabi adu mitrang haibi hanubi adugi saktam onthoraklami tasengna makki majaibu sathaubaga thengnakhibi adu hanubi asina saklon tawduna asengba sakhenbi laisabi adugi masak onba oirammi haujikti aihak yamna cheksenba mathau taredo majaibu mahakna miro saduna khul asida thunglaba handaki matam asidi hanubi aihaki matam nido he ningthau liwanglu nahaki haktakta aihak maithi khibani nahaki charon suthang kayana ifamda maithiba piramduna sakhen bisingbu taloi oina lauksin khiba adubu haujikti laisabi sakhenbi lairik ton mahakti ifamdagi munkhiba yaroi asi haiduna mitrang haibi phatrabi hanubi asina khakna noktuna lairik tona lairiba ka aduda changlai ka asida lairik ton makhong makhut chena punsinduna su thamlammi aduga mahakna mitrang tauraba polam amabu lairik tongi mafamda pirammi lairik ton saungna asumna hairaki he phatrabi hingchabi nahaki changjafam pirubagi mahainara ngasi khulasina awafamda tariba ase
ꯃꯤꯅꯨꯡꯁꯤ ꯍꯩꯇꯕꯤ ꯅꯍꯥꯛꯅ ꯑꯩꯍꯥꯛꯀꯤ ꯅꯨꯡꯁꯤꯔꯕ ꯄꯂꯦꯝ ꯄꯟꯊꯧ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯄꯨ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯈꯤꯕ ꯃꯗꯨꯒꯤ ꯂꯃꯟꯗꯤ ꯁꯤꯡꯗꯅꯗꯤ ꯇꯣꯛꯂꯔꯣꯏ꯫ ꯂꯥꯏꯔꯤꯛꯇꯣꯟꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯍꯅꯨꯕꯤ ꯑꯁꯤꯅ ꯅꯣꯛꯇꯨꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥ, ꯅꯍꯥꯛꯅꯕꯨ ꯀꯔꯤ ꯇꯧꯕ ꯉꯝꯖꯒꯗꯧꯔꯤ? ꯃꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯃꯁꯤ ꯊꯛꯆꯤꯜꯂꯨ, ꯃꯁꯤꯅ ꯅꯍꯥꯛꯀꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯄꯨꯝꯅꯃꯛ ꯀꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯍꯤ ꯑꯃꯕꯨ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛꯇꯣꯟꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯍꯥꯛ ꯊꯛꯂꯣꯏ꯫ ꯍꯦ ꯍꯅꯨꯕꯤ ꯐꯠꯇ꯭ꯔꯕꯤ, ꯅꯍꯥꯛꯅ ꯄꯤꯕ ꯄꯣꯠꯂꯝ ꯑꯃꯠꯇꯁꯨ ꯑꯩꯍꯥꯛ ꯆꯥꯔꯣꯏ꯫ ꯀꯥꯡꯁꯤ ꯁꯤꯗꯨꯅ ꯁꯤꯈ꯭ꯔꯕꯁꯨ ꯑꯩꯍꯥꯛ ꯑꯗꯨꯃꯛ ꯁꯤꯖꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯃꯇꯤꯟ ꯁꯤꯠꯆꯜꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯈꯣꯏꯁꯥꯎꯅꯔꯕꯤ ꯍꯅꯨꯕꯤ ꯑꯁꯤꯅ ꯂꯥꯏꯔꯤꯛꯇꯣꯟꯒꯤ ꯃꯃꯥꯏꯗ ꯁꯥꯐꯨ ꯀꯟꯅ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯑꯗꯨꯝꯅ ꯉꯥꯡꯅ ꯁꯛꯅꯔꯤꯕꯁꯤꯡ ꯑꯗꯨ ꯂꯥꯞꯇꯛꯅ ꯁꯒꯣꯜ ꯑꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯖꯥꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯖꯥꯏꯕꯨꯡꯉꯣ, ꯐꯠꯇ꯭ꯔꯕꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯁꯛꯍꯦꯟꯕꯤ ꯃꯍꯥꯛꯄꯨ ꯑꯣꯠꯄ ꯅꯩꯕ ꯀꯌꯥ ꯑꯃ ꯆꯠꯊꯔꯦꯗꯣ꯫ ꯍꯌꯦꯡꯃꯛ ꯍꯅꯨꯕꯤ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯃꯟ ꯁꯤꯡꯅꯅꯕ ꯁꯦꯝ ꯁꯥꯒꯗꯕꯅꯤ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯈ꯭ꯔꯒꯅꯤꯗꯣ꯫ ꯂꯥꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯜꯂꯕ ꯁꯒꯣꯜ ꯑꯗꯨꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗ ꯃꯖꯥꯏꯕꯨꯡꯉꯣ ꯁꯥꯊꯧꯕ ꯃꯍꯥꯛꯁꯨ ꯊꯧꯅꯥ ꯐꯅ ꯑꯌꯥꯕ ꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯗꯥꯡꯅ ꯊꯥꯔꯛꯈꯤꯕ ꯃꯅꯥꯏ ꯑꯆꯥꯟꯕ ꯌꯥꯡꯕ ꯃꯍꯥꯛꯅꯁꯨ ꯂꯥꯟ ꯑꯃꯗꯤ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯆꯤꯡꯅꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯂꯥꯟ ꯑꯗꯨꯒꯤꯗꯃꯛꯇ ꯑꯔꯣꯟꯕ ꯄꯥꯎ ꯀꯌా ꯊꯥꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯈꯪꯍꯜꯂꯝꯃꯤ꯫ ꯑꯌꯨꯛ ꯑꯉꯟꯕ ꯃꯇꯝꯅꯤ꯫ ꯁꯛꯍꯦꯟꯕꯤ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯃꯈꯨꯠꯇ ꯏꯁꯥꯏꯄꯨꯟ ꯑꯃ ꯄꯥꯏ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯖꯥꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯂꯣꯟꯅ ꯂꯩꯁꯥꯕꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯇꯨꯅ ꯂꯩꯁꯥꯕꯤ ꯑꯁꯤꯕꯨ ꯀꯧꯔꯛꯂꯝꯃꯤ, ꯏꯆꯟ, ꯇꯥꯕ꯭ꯔꯥ? ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯕ꯫ ꯑꯁꯨꯛ ꯀꯨꯏꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯇꯩ ꯑꯇꯣꯞꯄ ꯀꯅꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯇ꯭ꯔꯕꯤ ꯁꯛꯍꯦꯟꯕꯤ ꯂꯩꯁꯥꯕꯤ ꯂꯥꯏꯔꯤꯛꯇꯣꯟ ꯌꯥꯝꯅ ꯍꯔꯥꯎꯖꯅ ꯃꯃꯥꯏ ꯑꯗꯨ ꯁꯠ ꯂꯩꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯉꯥꯏꯍꯥꯛꯇꯤ ꯃꯖꯥꯏꯕꯨꯡꯉꯣ ꯁꯥꯊꯧꯕ ꯃꯍꯥꯛꯀ ꯃꯤꯠꯆꯥꯟꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯁꯨꯝ ꯃꯨꯟꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯔꯤꯛꯅ ꯇꯍꯥ ꯇꯍꯥ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯕꯨꯡ, ꯅꯍꯥꯛꯄꯨ ꯀꯅꯥ ꯑꯣꯏꯔꯕꯒꯦ? ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯖꯥꯏꯕꯨꯡꯉꯣ ꯁꯥꯊꯧꯕ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯇꯞꯅ ꯍꯪꯂꯛꯏ, ꯏꯆꯟꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯅꯥ ꯀꯅꯥꯒ ꯂꯩꯃꯤꯟꯅꯕꯒꯦ? ꯋꯥꯍꯪ ꯑꯁꯤꯗ ꯂꯩꯁꯥꯕꯤ ꯑꯁꯤ ꯌꯥꯝꯅ ꯀꯤꯅ ꯑꯁꯨꯝ ꯍꯥꯏꯐꯦꯠ ꯂꯩꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯏꯁꯥꯏꯄꯨꯟ ꯑꯗꯨꯅ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯄꯔꯞ ꯄꯔꯞ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯃꯖꯥꯏꯕꯨꯡꯉꯣ ꯃꯍꯥꯛ ꯄꯨꯝꯅꯃꯛ ꯋꯥꯈꯜ ꯇꯥꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯤ ꯂꯩꯁꯥꯕꯤ ꯑꯃꯅꯤ ꯍꯥꯏꯕ꯫ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯏꯁꯥꯏꯄꯨꯟ ꯑꯗꯨꯗ ꯏꯁꯤꯡ ꯁꯣꯛꯂꯨꯔꯒ ꯃꯌꯨꯝꯗ ꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯏꯁꯧ ꯂꯥꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯌꯥ, ꯑꯁꯨꯛ ꯀꯨꯏꯔꯛꯂꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯌꯨ? ꯑꯩꯍꯥꯛ ꯄꯨꯝꯅꯃꯛ ꯈꯪꯂꯦ꯫ ꯅꯈꯣꯡ ꯅꯈꯨꯠꯇꯨ ꯆꯦꯠꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯐꯠꯇ꯭ꯔꯕꯤ ꯍꯅꯨꯕꯤ ꯑꯁꯤꯅ ꯂꯩꯁꯥꯕꯤ ꯑꯁꯤꯕꯨ ꯃꯈꯣꯡ ꯃꯈꯨꯠ ꯊꯧꯔꯤꯅ ꯄꯨꯟꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯃꯛꯇꯗ ꯂꯩꯁꯥꯕꯤ ꯑꯁꯤꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯦ ꯐꯠꯇ꯭ꯔꯕꯤ, ꯅꯍꯥꯛꯅ ꯑꯩꯍꯥꯛꯄꯨ ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯨꯝꯅ ꯑꯣꯠꯇꯨꯅ ꯊꯝꯈꯤꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯅꯤꯡꯉꯥꯏ ꯁꯪꯗꯥꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯃꯖꯥꯏꯕꯨꯡꯉꯣ ꯁꯥꯊꯧꯕ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯇꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯗ ꯊꯨꯛ ꯊꯨꯛ ꯂꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯆꯪꯂꯛꯇꯨꯅ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯐꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯁꯥꯕꯤ ꯑꯗꯨꯗꯒꯤ ꯊꯧꯔꯤ ꯑꯗꯨ ꯂꯧꯗꯨꯅ ꯍꯅꯨꯕꯤ ꯑꯁꯤꯗ ꯑꯣꯏꯅ
ꯌꯥꯝꯅ ꯆꯦꯠꯅ ꯄꯨꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯍꯦ ꯐꯠꯇ꯭ꯔꯕꯤ ꯍꯅꯨꯕꯤ, ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯃꯇꯝ ꯂꯣꯏꯔꯕꯅꯤ꯫ ꯅꯍꯥꯛꯅ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯟꯖꯥ ꯄꯨꯝꯅꯃꯛꯄꯨ ꯉꯝꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯈꯤꯕ, ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯅꯊ꯭ꯋꯥꯏ ꯑꯗꯨ ꯂꯧꯕ ꯇꯥꯔꯦꯗꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯖꯥꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯑꯃꯨꯛꯇꯪ ꯁꯥꯐꯨ ꯀꯟꯅ ꯍꯅꯨꯕꯤ ꯑꯁꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯩꯁꯥꯕꯤ ꯑꯁꯤꯅꯁꯨ ꯊꯃꯣꯏ ꯁꯣꯛꯅ ꯍꯅꯨꯕꯤ ꯑꯁꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯃꯁꯤꯡ ꯈꯪꯗ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯁꯥꯊꯧꯕ ꯃꯍꯥꯛꯅ ꯈꯥꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯃꯛꯇꯗ ꯑꯔꯣꯟꯕ ꯂꯥꯟꯃꯤ ꯈꯔ ꯂꯥꯛꯇꯨꯅ ꯈꯨꯜ ꯑꯁꯤ ꯂꯧꯁꯤꯟꯅꯅꯕ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯥꯟꯃꯤꯁꯤꯡꯒꯤ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯌꯥꯡꯕ ꯃꯍꯥꯛꯅ ꯑꯔꯣꯟꯕ ꯄꯥꯎ ꯊꯥꯈꯤꯕ ꯂꯥꯟꯃꯤꯁꯤꯡꯁꯨ ꯃꯐꯝ ꯑꯁꯤꯗ ꯌꯧꯁꯤꯜꯂꯛꯇꯨꯅ ꯃꯥꯏꯀꯩ ꯑꯅꯤꯃꯛ ꯂꯥꯟ ꯁꯣꯛꯅꯔꯝꯃꯤ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯁꯥꯊꯧꯕ ꯃꯍꯥꯛꯁꯨ ꯊꯧꯅꯥ ꯐꯅ ꯂꯥꯟꯐꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯛꯍꯦꯟꯕꯤ ꯂꯩꯁꯥꯕꯤ ꯑꯗꯨꯒ ꯍꯅꯨꯕꯤ ꯑꯗꯨꯒꯗꯤ ꯅꯤꯡꯊꯤꯖꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯕ ꯃꯇꯨꯡꯗ ꯂꯥꯟ ꯑꯗꯨ ꯃꯖꯥꯏꯕꯨꯡꯉꯣ ꯁꯥꯊꯧꯕ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯥꯏ ꯄꯥꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯃꯖꯥꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯁꯛꯍꯦꯟꯕꯤ ꯂꯩꯁꯥꯕꯤ ꯂꯥꯏꯔꯤꯛꯇꯣꯟ ꯑꯃꯗꯤ ꯍꯅꯨꯕꯤ ꯑꯗꯨ ꯄꯨꯗꯨꯅ ꯃꯅꯥꯏꯁꯤꯡꯒ ꯄꯨꯟꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯈꯣꯡꯁꯥꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯆꯥꯅ ꯃꯥꯏ ꯄꯥꯛꯅ ꯑꯃꯨꯛ ꯍꯟꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯍꯜꯂꯛꯄ ꯎꯕꯗ ꯃꯄꯥꯅꯤꯡꯊꯧ ꯑꯃꯗꯤ ꯃꯃꯥ ꯂꯩꯃꯔꯦꯟꯕꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯁꯛ ꯎꯕꯃꯛꯇꯗ ꯃꯄꯥꯅꯤꯡꯊꯧ ꯑꯃꯗꯤ ꯃꯃꯥ ꯂꯩꯃꯔꯦꯟꯕꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯇꯧꯖꯈꯤꯕ ꯐꯠꯇꯕ ꯀꯌꯥꯁꯤꯡ ꯑꯗꯨꯒꯤ ꯃꯍꯩꯅ ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯔꯥꯜ ꯌꯥꯖꯔꯝꯃꯤ꯫ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯑꯩꯍꯥꯛ ꯑꯁꯦ ꯃꯇꯝ ꯀꯌꯥ ꯑꯁꯨꯝꯅ ꯐꯠꯇꯕ ꯊꯕꯛꯇ ꯃꯥꯡꯖꯤꯟ ꯊꯥꯗꯨꯅ ꯂꯥꯛꯈꯤꯕꯤ, ꯉꯁꯤꯗꯤ ꯑꯩꯍꯥꯛ ꯅꯍꯥꯛꯀꯤ ꯅꯆꯥ ꯏꯕꯨꯡꯉꯣ ꯑꯁꯤꯒꯤ ꯃꯈꯨꯠꯇ ꯃꯥꯏꯊꯤꯕ ꯍꯥꯏꯕꯗꯣ ꯄꯨꯟꯁꯤꯒꯤ ꯑꯣꯏꯈ꯭ꯔꯒꯦ꯫ ꯑꯩꯍꯥꯛꯀꯤ ꯄꯨꯟꯁꯤꯁꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯅ ꯑꯗꯨꯃꯛ ꯂꯣꯏꯈ꯭ꯔꯁꯅꯨ꯫ ꯃꯇꯨꯡ ꯇꯥꯔꯛꯄ ꯆꯥꯗꯥ ꯁꯨꯊꯥꯡꯁꯤꯡꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯅꯪꯍꯜꯂꯔꯣꯏꯗꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯅꯨꯕꯤ ꯑꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯍꯥꯛꯅ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯍꯥꯏꯖꯗꯨꯅ ꯂꯥꯏꯒꯤ ꯊꯧ ꯑꯃꯈꯛ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯊꯧꯔꯝ ꯑꯁꯤꯗ ꯍꯅꯨꯕꯤ ꯑꯁꯤꯅ ꯃꯇꯝ ꯀꯌꯥꯗꯒꯤ ꯂꯣꯏꯅꯗꯨꯅ ꯂꯥꯛꯂꯕ ꯐꯠꯇ꯭ꯔꯕ ꯂꯥꯏꯔꯣꯜ ꯀꯌꯥꯁꯤꯡꯗꯨ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯇꯨꯅ ꯃꯁꯥ ꯃꯊꯟꯇ ꯊꯋꯥꯏ ꯊꯥꯖꯈꯤꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯁꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯑꯗꯨꯃꯛ ꯂꯩꯔꯣꯟ ꯆꯟꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯕꯪꯗ ꯈꯣꯡꯗꯥꯔꯛꯇꯅꯕ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯃꯛꯀꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯁꯨꯊꯥꯡ ꯀꯌꯥꯗꯒꯤ ꯂꯣꯏꯅꯗꯨꯅ ꯂꯥꯛꯂꯕ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕ ꯁꯒꯣꯜ ꯑꯁꯤꯁꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯗꯨꯃꯛ ꯊꯋꯥꯏ ꯃꯥꯡꯂꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯁꯒꯣꯜ ꯁꯦꯟꯅꯕ ꯃꯅꯥꯏ ꯑꯃꯈꯛꯅ ꯁꯒꯣꯜ ꯑꯗꯨꯅ ꯁꯤꯔꯒ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯛꯇꯨꯅ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯍꯪꯒꯠꯆꯈꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯖꯥꯏꯕꯨꯡꯉꯣ ꯁꯥꯊꯧꯕ ꯃꯍꯥꯛꯅ ꯂꯣꯏꯅꯗꯨꯅ ꯂꯥꯛꯈꯤꯕꯤ ꯁꯛꯍꯦꯟꯕꯤ ꯂꯩꯁꯥꯕꯤ ꯂꯥꯏꯔꯤꯛꯇꯣꯟ ꯃꯍꯥꯛꯄꯨ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏꯁꯤꯡꯗ ꯆꯟꯗꯨꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯄꯥꯅꯤꯡꯊꯧ ꯑꯃꯗꯤ ꯃꯃꯥ ꯂꯩꯃꯔꯦꯟꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯃꯖꯥꯏꯕꯨꯡꯉꯣ ꯁꯥꯊꯧꯕ ꯑꯃꯗꯤ ꯂꯥꯏꯔꯤꯛꯇꯣꯟ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃꯔꯦꯟꯕꯤ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯂꯦꯞꯄ ꯂꯩꯇꯅ ꯄꯨꯗꯨꯅ ꯂꯥꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫